अहानबदा मरुइबा पाउ पिजरी कश्मीर के गवर्नर ओइरंबा सत्यपाल मलिक मसागी अनाबा अमदगी ngasi दिल्ली की राम मनोहर लोहिया हॉस्पिटल दा अरोइबा याहिप तानख्रे अमदी मणिपुर स्टेट कमीशन फॉर शेड्यूल्ड ट्राइब की चेयरपर्सन की फम हांगदुना लेबना निंगटीना मथौ पांगथोकपा ngamdri हाइना काउंसिल असigi वाइस प्रेसिडेंट थांगमाइंगम अयुंशीना फोंदोरकले पाउ मचा खाइना पिजरी हानगी जम्मू एंड कश्मीर की गवर्नर ओइरंबा सत्यपाल मलिक मसागी अनाबा अमदगी ngasi दिल्ली की राम मनोहर लोहिया हॉस्पिटल दा अरोइबा याहिप तानख्रे महांगना हिंगलिंगैदा बिहार गवा अमसुंग मेघालय की गवर्नर सु ओइरमखे उत्तर प्रदेश दा पोखिबा जात लुचिंगबा असि राम मनोहर लोहिया की सोशलिस्ट आइडियोलॉजी दा ngaujaduna 1960s अदुवाइदगी राजनीति दा खोंगदारखे कांग्रेस मतम खरा यावरमलबा मतुंगदा बफर स्कैम की इशूदगी पार्टी सिदगी टोकलगा महाग जनता दल हाइना कोना ओनखिबा जन मोर्चा हाइबा पार्टी सिगिसु फाउंडिंग मेंबर ने महाग लिसिंग अनिगा सुमना मरीदा भारतीय जनता पार्टी दा यावरक्तुना लिसिंग अनिगा सुमना तरा निथोइदा बीजेपी की नेशनल वाइस प्रेसिडेंट सु ओइरमखे लोइनना लिसिंग अनिगा सुमना तरा मरी की लोकसभा की इलेक्शन दा प्राइम मिनिस्टर नरेंद्र मोदी के यामना मरु ओइबा टीम मेंबर अमसु ओइखे लिसिंग अनिगा सुमना तरा तरेता इहान हानबो ओइना बिहार की गवर्नर ओइना अपॉइंट तौरबा मतुंग महाग मथंग मथंग जम्मू एंड कश्मीर गवा अमसुंग मेघालय की सु गवर्नर ओइरमखे निगसिंगबा याबदी महागना गवर्नर ओरिङै मतमदा यामना कंट्रोवर्शियल ओइबा जम्मू एंड कश्मीर बु स्पेशल स्टेटस पिरंबा आर्टिकल 370 अदु रिवोक तौखिबनी Environmental conservation amasung community participation haibagi pandamda ngasi 109 battalion CRPF na sinduna mongsanggai da leiba AYUSHMAN hospital da uthabagi thoram ama pangthokre thoram aduda 109 battalion gi officers personnel amadi PATANJALI amasung AYUSHMAN gi maru oiba thomi singna greener and healthier environment haibagi team da uchara chani ga yankhai thake unit asina AYUSHMAN amadi PATANJALI की थौमी सिंगना उदलिबा महौसा लाइरेंबी की खलबु योखतनबा लौरिबा थौदांग अदुबु थागतबा फोंदोखे 109 battalion CRPF na लौरिबा नेशनल सिक्योरिटी की अरुबा थौदांग की मथक्ता एनवायरनमेंट अमसुंग पब्लिक वेलफेयर की दमक अचौबा रेस्पोंसिबिलिटी असे मखा ताना लौखिगनी हाइना लोइसिनबगी थौरम अदुदा फोंदोखे असम पुलिस ने BSF पर्सनल मरी की मथक्ता FIR फाइल तौख्रे थौदो असि असम की कसार डिस्ट्रिक्ट वाखल चोरबा मसागी चही 95 मुक सुरबा मियोय अमबु BSF पर्सनल खरना फुबदा सिखिबगी मतंगदगिनी हाइरि लमदम अदुगी खोइसाउनरबा मियामना मिसी असिबु यानिंगदबा फोंदोक्तुना अकनबा खोंजंग चंगसिलकपदगे कल्याण पुलिस स्टेशन ना FIR असि लॉन्च तौखिबने BSF की माइकैदगिदी मकोइना सिरकलिबा मराल असि युमफम यावदबनी तौबदबु मकोइगी ओइबा इंटरनल इन्वेस्टिगेशन दी चथबा हौख्रे हाइना पाव असिना मखातारी इमुंग मनुंगी मियोय सिंगना फोंदोरखिबदा वाखल मपुंग फाद्रबा निर्मल नामसुद्रा हाइरिबा लौमी असि अगस्त की तांग अमगी नुमिदांगी पुंग 13 मखाइ मुक्ताबा अदुवाइदा ओमचाकनै हाइदुना युमदगी थोखिबा पुंखाइ अमा मुक्की मतुंगदा नुंगाइत्रबा थौदोक असि थोखिबने खुंजा सिंह नमखा तारदुना हाइखिबदा BSF पर्सनल सिंह अदुना महाकपु नंफुदा गारी मथक्ता हापतुना पुखरगा तमतीना फुरबा मतुंगदा सिलचर मेडिकल कॉलेज एंड हॉस्पिटल दा पुखतुना थमलंबदगी मथंगी नुमिता लैखिदबने सिक्योरिटी ऑपरेशंस की मिंगदा मिचम सिंहबु ओटपगी थबक थवोंग सिंह तोइना चथै हाइनसु मफम अदुगी मियामना BSF दा मराल सिरकली BSF की माइकैदगी लैखिद्रबा मियोय अदु यु ngauraga सोकलगा लैरंबा थेंगनबदगी मखोइना हॉस्पिटल दा पुखतपिरंबनी हाइरकली मणिपुर स्टेट कमीशन फॉर शेड्यूल्ड ट्राइब की चेयरपर्सन की फम हांगदुना लेबना निंगटीना मथौ पांगथोकपा ngamdre हांगदुना लेरिबा चेयरपर्सन असे अथोबा मतमदा खनबियु मसिदा करप्शन तौदुना ट्रांसपेरेंसी ओइदबा मवोंगदा चेयरपर्सन खनबा थोकलबदे ट्राइबल यूथ काउंसिल मणिपुरना तुमिना लेथोकलोय हाइना काउंसिल असिगे वाइस प्रेसिडेंट थांगमाइंगम अयुंशीना फोंदोकलि वाफमसिंग असि मणिपुर प्रेस क्लब दा पांगथोकिबा पाउमिसिंग उनबा अमदा फोंदोखिबने पाउमिसिंग उनबा दुदा महागना मखाताना हाई मणिपुर स्टेट कमीशन फॉर शेड्यूल्ड ट्राइब असि इंकुमजा लिसिंग अनिगा सुमना 13 दा बिल ओइना सेमदुना इंकुमजा लिसिंग अनिगा सुमना 13 तगी चटनबा हौरखे मसिगी चेयरपर्सन असि चही अहुम लेरगा खनले मसी चलिबा चही असिगे हौखिबा जुलाई 13 दा चेयरपर्सन गी मतम लोइदुना चेयरपर्सन गी फम असि हांगदुना लेरे मसी हांगदुना लेबना ट्राइबल गी ओइबा थबक थौरम कया पाइखतपा ngamदना लेरे
Masigidamak Mari Lainabasingna hangduna lairiba Manipur State Commission for Scheduled Tribe ki chairperson asi happy naba wafam khanghan kiba laikre adumakpo ngasi fawba notice thoktana tumina lairi Masi athuba matamda notice thoktuna hangduna lairiba chairperson asi athuba matamda happy loinana chairperson asi hapa matamda transparency oina notice thoktuna tribal gi maramda ningthina khangba miyoi hapkadabani karigomba corruption tawduna chairperson asi hapchin bathoklabadi Tribal Youth Council Manipurna tumina laithokloi haiba wafam thamlakhi Asi se 2014 da enact tawbani 2016 da run tawba hobani loinu na handak se July tang Tramari 2025 sida chairperson ni term se loirabani adi matungda hujik se government na tumina leisilaga asi se notice thoktabida main dawa nge matang sida chairperson su term loiraba adi function su tawba ngamdraba asi matang sida Government concerned authority da kwen haining bisidi athuba matamda notification thopiro aduga thuna nomne tobiro habis ahmak ta haining mani ani subada aina haining bisna karigra hairaga asi khanba matamda chairperson khanba matamda political influence tobi yaroi transparency oina tobiu habis ani subada haining bani aduga magi badaga submit toba matamda concerned authority khanna dobse karigra hairaga well knowledge of tribal affairs da legadoba aduga social tribal gi social practice custom se yam khai khangba oigadoba mi ase khanbiu habisi haining bani lastly but not least ko aina haining de kare athuba madam notice topiro transparent tobiro without political influence togunu nepotism tobinu corruption tobigunu habisi haining bani karigumba notice totraga lona torma khorama tarabadi akhoina TYCM sina tumi leroi competent authority da sidi unconstitutional oye haina akoina court challenge tawgani A Decade of Excellence Journey of MTU haiba hiramda Manipur Technical University gi tarasuba mapokumongi thauram tagyal patta leiba Government Polytechnic Hall da pangthokre Tharamaduda Manipur gi Governor Ajay Kumar Bhalla Danamanjuri University gi Vice Chancellor W Chan Babu Singh Manipur Technical University ki Registrar Ramanand Nongmai Kapamna mathang sitna athoiba mitunglen oina sarugyakhi Chief Guest ki fampham langda famkhiba Manipur gi Governor Ajay Kumar Bhalla na fongdorakpada State asigi danatana nation asigi yumbi oirakadawriba asi mahiroi singnane mahiroi ama oina wakhal munna khanduna responsibility yauna thabak ama tawba matamda maipunaba ngamnaba mahitamgadabane Degree khaktagi damak mahitamgadaba natte tamliba mahaising asi society da natana lamdamasigi sothariba singa sibo chingkhatnaba hotnagadabani ngasi pangthokliba mapokumon thoram asi college asigi hawkiba natraga tungi oirakadawba awanungai mai pakhiba singi harawba phongdokpada natana tungda mahiroi ama oina responsible citizen ama oiraktuna society asigi chawkhatnaba thabak thoram sing paikhatkani haina wasaklibani University ase Manipur da natana North East region gi mafam khudingda University ase academic innovation ethical integrity and social impact ama oina thak wangna lairi haibasi utnaba mahiroi singda honasi haina yaifa paujel pikhi So my request to students is those who I believe will graduate will pick up very good jobs all over the country maybe all over the world they will go make that name but push the name of the institution also so that it makes its own name. Why IITs have got branded like that? Because the students have gone and branded it like that. So our university people, students should also do that. This of course was established way back in 2016. Definitely it was a landmark decision of the government at that point of time and it was a long-standing need to make this technical education accessible and relevant to the youth of our state. So it's a idea which was born and which has been progressed and all and we are at a very happy stage. It's an institution which is doing very well. It's the only state-run technical university in Manipur and it lays a strong foundation for self-reliance, skill development, research, culture. This was not merely the establishment of a campus or classroom. It was the planning of a visionary. Kumza lising ani sumna kulhumdoi me ahumdagi haurakhiba irangna maram oiraga Kendra Vidyalaya KV Imphal da temporary class yauduna leiramba KV Leimakhongi mahiroi sing KV Langjing Akampat amadi Imphal haidiba school ahum asida yenthokduna regular class yauhalagani haina
केवी संगठन तिनसुकिया रीजन की डिप्टी कमिश्नर ताउरेम प्रीतमना फोंदोखरे वाफम असिंग असि लमफेलदा लेबा केवी इम्फालदा केवी संगठन तिनसुकिया रीजन की असिस्टेंट कमिश्नर राजेंद्र केवी इम्फाल की प्रिंसिपल विश्वनाथ नामरम अमदी लेंगा की मरी लेनबा ऑफिशियल सिंह अमसुंग स्कूल अहुमकी मैनेजमेंट कमिटी याउना पांगथोकिबा थौरमगा मरी लेनना फोंदोखिबनी Mahairoi sing adubu achan mirai naidaba mawongda lottery tawduna mana tamlugadaba school khanbagi pangthokiba thorom aduda Taurem Pritamna makha taraduna lamdam asida thokliba irangna maram oiraga Leimakong Army Campus manungda leiba KV Leimakongda hana tamlamba Mahairoi amadi oza Maitei sing mafam adu thadoktuna laki amadi KV Imphal da nungtel pung ani dagi taruk fawba temporary class tawduna lakibani adum oinamak Ministry of Education gi headquarter dagi Mahairoi amadi oza sing Leimakongda hanjil hankinaba khanghalake adubu hauzik oiriba fibam sing asigi khanduna mahiroi sing asibu Imphal manungi school sing asida khara tamhannabagi firep asi laukibani haike masida natana mafam aduda hana leiramba hauzikna changbangam daduna leiriba oza singshu hana gumna school puhannaba khongthang sing paikhatnaba thorang leire atuba matamda makoi safagadaba mafam sing khanduna tharagani haiba wafam sing phongdokibaga loinana ngasi lottery tawduna khandoklaba mahiroi sing hayengi mathangi numitagi mana tariba school sing da regular class yahallagani hainasu makha taki maruoina manipur da hajik school taral besida school nipan se anova school building sanba kana honajari tes oina di KV number 1 Imphal mayamna khwaidagi attraction of school sida around 2000 student na enroll tawi sigi building se aina CPWD ki official mayam yam toina interaction tawrakanda mathang chahi ki January natraga February da inaugurate tawgani akhoi mayam somgi mayam su soidana invite tawjagani soidana lakpiu sigi school se northeast ki da role model oiba school ama mayam gi mateng dagi community ki media ki aina tawgena tawjabani 2023 gi May da thokiba nuaitaba thodokta koi kuki ga maitei gi marakta khitang communication gap laibadudagi akhoi gi maruoina kendra vidyalay laimakhong haiba school ama army manungda laibasida angang chatruk chatre tamu akhoi maitei angang maruoina hairga tammi around total population di school dugi lising amani 23 dagi adu yakte oja su angang su school sida kaba ngamdre aduna temporary moise hajik KV number 1 lamphel haibisida second shift ta pung ani dagi pung taruk bhau tamhandana thamame chahi ani mamangda ado sigi temporary se akhoi gi Delhi Ministry of Education headquarter dagi KV se temporary khaktani noi school se hanai mafam da changhalo laimakhong da changhalo hairakpa and the communication lakpa dagi aihakna sigi issue se personally akhoi senior da hainaraga noina KV laimakhong da amukhan hallo haibase si se akhoi decision loba yaroi karigino da anga amma khaktang soirasu individual anga amma khakki punsi su for us it is very important aduna solution atopa oina haizage aina request tawbani Sapam Nodiachan SN Chan, father of Manipur cinema Ningsing Thoram Chatliba Chahi asigi August Nipal da pangthoklagani haina Senior Artists and Technician Association Manipur CATA gi President Huidrom Nimai Maitei-na phongdokre wafam asing asi Palace Compound leiba MSFDS da paumi singa unabagi mifam da phongdokhibani CATA gi official members amadi MSFDS ki General Secretary B Saju Sharma yauna famkiba mifam aduga mari lainana CATA gi President Huidrom Nimai na makhata na haikibada Sapam Nodiachan Art and Culture yamna pamjana horakpa misak amani Manipur gi ahanba film director ama oibada natana ngasi Manipur cinema bu thak wangna chaukhatnaba honarakpada mahaki thodang yamna chauna yauribani Manipur da cinema karamna namgani karamna tawgani haibagi wakhalon leitringai matamda mahakna cinema gi lamda top topa khanghaiba magun chenliba misak amani CATA na chahi khudingi SN Chan bu ikai khumnaba utpa oina mahaki mapok numit August nipan asiga mari leinana SN Chan Ningsing Thoram pangthoktuna lakle laibak thibadi COVID amadi Manipur da hauzik lairiba irang asina matam khara lepluraba matung chaliba chahi asiga August nipal da amuk hanna SN Chan Ningsing Thoram Palace Compound leiba MSFDS Hall da pangthoklagani Thoram aduga mari leinana SN Chan mana amadi Manipur legendary artist singbu ikai khumnaba utpaga loinana SN Chan masamakna direction piramba Brojendra gi lohongba hariba film asisu utlagani haina phongdokhi sahi khudingi 8 August sida
Katana sang sinalak maga marakta aikoisi COVID maram oraga amadi lan maram oraga aikoisi lepure adumo handak sidi kitam indare aduna aikoi mayam si lai crisis singa aikoi wakal mangadana le kitang da so aikoi bilang ama aikoi hojike essence san ko topirami ma project logi long da sisu utlaga aikoi function sida aikoi kitang mayam si maka lambari abra haidre yengsi haidre kanazabani haidre sida aikoi yamdrabada essence san mixing thonggamari lenana ek aikoi yabi kai kunazariba alma aikoi na madugi to essence san mana haidna pijai madukoi lifetime estimate na sumhabi suyare haidre mana simasu aikoi pijadani Cooperative sector chawkhatlaba matamda state ama mapung phana chawkhatpa ngamgani haina Manipur PACS Federation gi maikaidagi thamlakle wafam ase India gi ahan boina linkhatpa Cooperative University gi governing board member oina khanlaklaba Jina Pochang Bambu taramna okpa thoramga mari leinana pangthokpa thoramda Manipur PACS Federation gi publicity secretary Konthaujam Maniharna phongdokhibani Manipur PACS Federation na sin langduna GM Hall da pangthokiba taramna okpa thoramaduda State Government ki Cooperative Societies ki Register Waikom Ibohal Manipur PACS Federation ki President Oinam Rajkumar Fisheries Director T Folen Maitai Horticulture and Soil Conservation ki Director K Devdatta Sharma Veterinary and Animal Husbandry Service ki Director Dr. R.K. Khogendrajet Manipur State Cooperative Unit ki President Longjam Tompisak Institute of Cooperative Management Imphal ki Director Koichung Rangam Lian Aimol Amadi Manipur State Cooperative Bank Limited ki Vice President Yumnam Subhachandrana Thauramgi Maru Oiba Mitung Lensing Oina Saruk Yaduna Zina Posangbamna Special Guest Oina Saruk Yakhi Thauramaduga Mari Lainana Manipur PACS Federation ki Publicity Secretary Konthaujam Maniharna Makhatana Hai India gi oina ahanba linkhatpa Cooperative University gi India gi member mari khanbagi manungda Manipur dagi Jina Potsangbam yawba ngamlakpa haibase lamdam asigi oina khwaidagi laibak phabani masina lamdam asigi cooperative ta ahenba midyang changlaktuna hena chawkhatpa state ama oiba ngamgani haibagi thajaba chawna lei hairaduna cooperative sector chawkhalakpada cooperative societies khak yade Cooperative ki line oiriba fisheries horticulture veterinary na chingba department sing asigasu punna chatminaba changi masimakna department sing asigi makok thongba sing yauduna hena chawkhatpagi lambida changsinba ngamnaba thoram asi pangthokpani haiba wafam thamlakhe State namagi economy se mapung phana phagalan ge hargati cooperative sector ase sakhatragati state namagi economy se phabanga moi state namagi sakhatpagi thak ase karai da min tawi hargati cooperative sector ase sakhalagati state namagi sakhatpagi thak ase yaure haina longlei nei singma tanja ase da bharat ki oina ahanba university ama cooperative ki oiba university ama hangdor ka sida india gi oina mioi mari khala pada अखोगी जिना पसंगबम खाइरबे मेदाम असि मियोय मरिगी मनुंगदा अखोय मणिपुरदगी मे निदाम जिना असि खनबिरई कोऑपरेटिव यूनिवर्सिटी मा खलकपासिना कोऑपरेटिव सेक्टर असिदा असौबा मियंग अमा थमक्तुना होजिग चलिबा सही असि इंटरनेशनल ईयर ऑफ द कोऑपरेटिव 2025 असे अदुमाइना अखोय फॉलो तौरिबनेबा अदुगी पांदमनुदा अखोय कोऑपरेटिव सेक्टर असि साखनबा होनबदा अखोय लाइन डिपार्टमेंट द लेजरिबा मरुओइबा रजिस्ट्रार ऑफ कोऑपरेटिव की फिशरी डिपार्टमेंट एनिमल हस्बेंडरी हॉर्टिकल्चर सॉइल कंजर्वेशन अदुगा लाइरिबा एग्रीकल्चर लाइरिबा सेरिकल्चर हाइरिबा डिपार्टमेंट सिंग असि अखोयगिदी लाइन डिपार्टमेंट ngakतनी अदुना ngasi पांगथोकचरिबा मीटिंग असिदा अखोयना स्टेट सिदा करी अहों बपरपा याबगे हरगदी रेसार ऑफ कोऑपरेटिव खतना परपा ngमोइतोबा लाइन डिपार्टमेंट दा लेरिबा डिपार्टमेंट की हेड सिंग से पुंथन नरकांदा अखोयगी पेक सिंग सिदा मतम मतम गे फार्मर सिंग सिदा करी पीबा याय अतोप स्टेट तदी पीडीएस की आइटम सिंग सिदी पेक सिंग दा लोइन सिनागरबनी अरोइबदा मरुइबा पाउ पिजरे Kashmir ki Governor Oiramba Satyapal Malik masagi anaba amadagi ngasi Delhi ki Ram Manohar Lohia Hospital da aroida ya hip tankre amadi Manipur State Commission for Scheduled Tribe ki chairperson ki fam hangduna leibana ningti na mathau pangthokpa ngamdri haina council asigi vice president Thangmaingam Ayumshina phongdorakle